ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕ ꯃꯇꯝꯗ ꯅꯨꯡꯁꯤꯅꯕꯗ ꯑꯩꯈꯣꯏ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯂꯒꯅꯤꯕ ꯑꯩꯈꯣꯏꯒꯤ 100ꯇ 99% ꯃꯤꯑꯣꯏꯁꯤꯡꯁꯤꯗꯤ ꯀꯥꯏꯅ ꯃꯩꯁꯥ ꯂꯥꯡꯕ ꯉꯛꯇꯅꯤꯕ ꯑꯩꯈꯣꯏꯒꯤ 100ꯇ 1% ꯈꯛ ꯃꯤꯑꯣꯏ ꯈꯛꯇꯅ ꯍꯥꯏꯕꯗꯤ ꯅꯨꯡꯁꯤꯅꯕꯗ ꯀꯥꯏꯅ ꯃꯩꯁꯥꯁꯦ ꯊꯦꯡꯅꯔꯝꯂꯣꯏꯕ ꯑꯩ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯝꯗ ꯃꯌꯥꯝꯗ ꯈꯖꯤꯛꯇꯪ ꯁꯦꯌꯔ ꯇꯧꯔꯛꯀꯦꯕ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯦ ꯅꯪꯒ ꯑꯩꯒ ꯊꯦꯡꯅꯔꯕ ꯇꯨꯡꯗ ꯄꯨꯟꯁꯤ ꯑꯁꯤꯗ ꯋꯥꯔꯤ ꯑꯃ ꯊꯣꯛꯂꯦ ꯑꯗꯨꯃꯛꯄꯨ ꯅꯪꯒ ꯑꯩꯒ ꯀꯥꯏꯅꯈ꯭ꯔꯕ ꯇꯨꯡꯗ ꯄꯨꯟꯁꯤ ꯑꯁꯤꯗ ꯋꯥꯔꯤ ꯑꯍꯨꯝ ꯊꯣꯛꯅ ꯊꯣꯛꯈ꯭ꯔꯦ ꯋꯥꯔꯤ ꯑꯃꯅ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯅꯪꯅ ꯈꯟꯖꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯑꯩꯅ ꯈꯟꯖꯔꯤꯕ ꯑꯩꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯋꯥꯔꯤ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛ ꯑꯁꯤꯗ ꯑꯍꯨꯝ ꯁꯨꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯅꯪꯅꯁꯨ ꯈꯪꯗꯦ ꯑꯩꯅꯁꯨ ꯈꯪꯗꯦ ꯑꯗꯨꯃꯛꯄꯨ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯕ ꯊꯣꯛꯂꯒꯗꯤ ꯃꯁꯤꯒꯤ ꯑꯍꯨꯝ ꯁꯨꯕ ꯋꯥꯔꯤ ꯑꯁꯦ ꯊꯣꯛꯂꯝꯂꯣꯏꯗꯕꯅꯤ ꯀꯥꯏꯅ ꯃꯩꯁꯥ ꯑꯁꯦ ꯂꯥꯡꯂꯝꯂꯣꯏꯗꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯦ ꯐꯖꯅ ꯒ꯭ꯌꯥꯟ ꯇꯥꯅ ꯈꯟꯊꯕꯤꯌꯨꯕ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯑꯩꯅ ꯈꯪꯕ ꯉꯝꯗꯦ ꯑꯩꯅ ꯈꯜꯂꯤꯕꯁꯦ ꯅꯪꯅ ꯈꯪꯕ ꯉꯝꯗꯦ ꯃꯤꯁꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯍꯥꯏꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯁꯦ ꯃꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯀꯥꯏꯅ ꯃꯩꯁꯥ ꯈꯪꯗꯦ ꯑꯋꯥꯕ ꯈꯪꯗꯦ ꯀꯌా ꯑꯃ ꯅꯪꯍꯜꯂꯤꯕ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯅꯊꯃꯣꯏꯗ ꯄꯦꯟꯅꯗꯕ ꯅꯨꯡꯉꯥꯏꯇꯕ ꯂꯩꯔꯒꯗꯤ ꯐꯝꯃꯤꯟꯅꯔꯒ ꯗꯤꯁꯀꯁꯟ ꯇꯧ ꯁꯤꯌꯔ ꯇꯧꯅꯧꯕ ꯃꯗꯨꯗ ꯈꯛꯇꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯒꯤ ꯁꯣꯂꯨꯁꯟ ꯊꯣꯛꯂꯛꯀꯅꯤꯕ ꯄꯨꯟꯁꯤꯗ ꯃꯇꯝ ꯄꯨꯝꯕꯗ ꯑꯐꯕꯁꯨ ꯇꯥꯁꯟꯒꯗꯕꯅꯤ ꯐꯠꯇꯕꯁꯨ ꯇꯥꯁꯟꯒꯗꯕꯅꯤ ꯑꯐꯕ ꯇꯥꯔꯒꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯃꯁꯤ ꯈꯟꯖꯤꯟꯕ ꯉꯝꯒꯅꯤꯕ ꯑꯗꯨꯒ ꯐꯠꯇꯕ ꯇꯥꯔꯒꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤ ꯇꯧꯒꯅꯤ ꯀꯔꯤ ꯇꯧꯔꯣꯏ ꯍꯥꯏꯕꯁꯦ ꯀꯔꯤ ꯇꯧꯔꯒ ꯐꯠꯇꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯈꯪꯖꯤꯟꯕ ꯉꯝꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯁꯤꯅꯕꯗ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯇꯥꯔꯝꯂꯒꯅꯤꯕ ꯑꯅꯝꯕꯗ ꯑꯩꯈꯣꯏ ꯅꯨꯄꯥꯁꯤꯡꯅ ꯍꯥꯏꯅꯩꯕ ꯅꯨꯄꯤꯁꯤꯡꯁꯤꯗꯤ ꯄꯩꯁꯥ ꯆꯥꯊꯣꯛꯄꯅꯤ ꯅꯨꯄꯥꯗꯒꯤ ꯃꯁꯤ ꯈꯛꯇ ꯍꯥꯏꯅꯕ ꯑꯅꯝꯕ ꯇꯥꯒꯅꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯗꯒꯤꯁꯨ ꯅꯨꯄꯥꯅ ꯄꯩꯁꯥ ꯆꯥꯊꯣꯛꯄ ꯀꯌꯥ ꯑꯃ ꯂꯩꯕ ꯃꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯃꯆꯥ ꯑꯃꯇꯪ ꯃꯌꯥꯝꯗ ꯂꯤꯖꯔꯛꯀꯦꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯝꯖꯕ ꯏꯆꯝ ꯆꯝꯖꯕ ꯊꯃꯣꯏ ꯁꯦꯡꯖꯕ ꯅꯨꯄꯤꯁꯤꯡꯁꯦ ꯃꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏ ꯈꯖꯤꯛꯇꯪ ꯑꯣꯛꯇꯕ ꯃꯃꯤꯠ ꯌꯥꯝꯕ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯤꯀꯣꯟ ꯇꯤꯡꯅꯤꯡꯗꯕ ꯅꯨꯄꯥꯒ ꯁꯣꯏꯗꯅ ꯊꯦꯡꯅꯔꯨꯕ ꯊꯣꯛꯂꯒꯗꯤ ꯃꯈꯣꯏ ꯄꯨꯟꯁꯤꯁꯦ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥꯁꯦ ꯑꯗꯨꯝ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯧꯊꯣꯛꯀꯅꯤꯕ ꯃꯇꯧ ꯀꯃꯥꯏꯅꯅꯣ ꯍꯥꯏꯕꯗ ꯅꯨꯄꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯅꯨꯄꯤꯗꯒꯤ ꯄꯩꯁꯥ ꯂꯧꯊꯣꯛꯄ ꯍꯥꯏꯒꯅꯤꯕ ꯑꯩꯉꯁꯤ ꯄꯣꯀꯦꯠ ꯈꯔꯆꯥ ꯂꯩꯇꯦ ꯂꯨꯄꯥ 500 ꯈꯛꯇꯪ 1000 ꯈꯛꯇꯪ ꯄꯤꯌꯨ ꯅꯨꯄꯤꯗꯨꯅ ꯁꯨꯔ ꯅꯣꯝꯂꯗꯨꯅ ꯐꯩꯅꯦꯛꯀ ꯁꯥꯔꯗꯨꯅ ꯑꯃ ꯈꯪꯗꯦ ꯇꯧꯔꯗꯨꯅ ꯈꯔ ꯊꯝꯖꯕꯗꯣ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯕ ꯀꯧꯕꯅꯤ ꯃꯥꯏ ꯅꯨꯄꯥ ꯑꯗꯨꯗ ꯄꯤꯊꯣꯛꯈꯤꯒꯅꯤꯕ ꯑꯗꯨꯒ ꯃꯔꯛꯇ ꯑꯩ ꯃꯣꯕꯥꯏꯜ ꯔꯤꯆꯥꯔꯖ ꯌꯥꯎꯗꯦ ꯈꯣꯠꯇꯦ ꯀ ꯍꯥꯏꯔꯒꯁꯨ ꯔꯤꯆꯥꯔꯖꯀꯁꯨ ꯀꯥꯞꯄꯤꯒꯅꯤꯕ ꯑꯗꯨꯒ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯃ ꯈꯛꯇꯪ ꯅꯪꯅ ꯅꯨꯄꯥꯗꯨꯗ ꯑꯩ ꯃꯣꯕꯥꯏꯜ ꯑꯁꯦ ꯔꯤꯆꯥꯔꯖ ꯌꯥꯎꯗꯦ ꯂꯨꯄꯥ 500 ꯈꯛꯇꯪ ꯑꯩ ꯃꯊꯧ ꯇꯥꯏ ꯐꯪꯒꯗ꯭ꯔꯥ ꯂꯧꯒꯦ ꯈꯣꯠꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯅꯨꯄꯥ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯔꯛꯀꯅꯤ ꯍꯥꯏꯕꯗ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯏꯀꯥꯏꯕ ꯄꯤꯕ ꯃꯥꯜꯂꯤꯀꯣ ꯑꯩ ꯄꯩꯁా ꯄꯥꯏꯗꯦ ꯈꯪꯅ ꯃꯁꯤꯒꯤ ꯋꯥꯍꯩ ꯑꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯅꯪꯅ ꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯖꯔꯣꯏꯕ ꯄꯦꯟꯅꯖꯔꯣꯏꯕ ꯑꯩ ꯀꯔꯤꯒꯤꯗꯃꯛꯇꯕꯨ ꯍꯥꯏꯔꯨꯕꯅꯣ ꯍꯥꯏꯔꯝꯗꯕꯅ ꯐꯕ ꯌꯥꯅꯤꯀꯣ ꯍꯧꯖꯤꯛ ꯃꯥꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯑꯩꯅ ꯃꯥꯕꯨ ꯅꯨꯡꯁꯤꯗꯦ ꯈꯜꯂꯝꯒꯗ꯭ꯔꯥ ꯃꯁꯤꯒꯨꯝꯕ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯒꯅꯤꯕ ꯃꯔꯝꯗꯤ ꯅꯪꯗꯤ ꯌꯥꯝ ꯆꯝꯖꯩ ꯌꯥꯝ ꯊꯃꯣꯏ ꯁꯦꯡꯖꯩꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯃꯥꯅ ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯍꯩ ꯑꯗꯣ ꯅꯪꯅ ꯀꯔꯤ ꯈꯜꯂꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯀꯩꯗꯧꯉꯩꯗ ꯈꯜꯂꯝꯂꯣꯏꯕ मागी पुंसीदजी नंगसे कायना खरगसु करिसु कायदे नंगना मागी पुंसीदा लैरबसु करिसु कायदे खनबा मियोइनेबा मसिदैसिदा इकाइरबसे नंग खक्ता इकाइबा नंगनिबा हाइबदी नुपा अदुना खंदोकबसु याइबा माना मतम पुमदा एंगोंदा मतेंग पांगने आई पांगेदा खोटखेदा अदुमपु अंगम नुपादा अंगम क्या अमा लैबा नंगी से एंगोंदा इकाइबा पीबा माली मसिकी वहाइसे तारबा कांदा नंगदी याम चमजबनिना नंग इकाइगनिबा करीगदमक्ता हाइरुबनो हाइरमदबना फबा यानिको माना आइबु नुंसी आइना माबु नुंसीदे हाइना मा लौरमलगनिको मसि खल्लगा नंग लैफम चाबम खंगलोइबा कनागुम्बी मसिगुम्बा नंगी पुंसीदा थेंगनबीबा थोगलगदी कमेंट सेक्शन दा कमेंट तौदुना ताकपिराउ नेंगबिरिबा म्याम सिंगना करम मफमदा येंगबिरक्पनो हाइबदो कमेंट सेक्शन दा कमेंट तौदुना ताकपिराउ थेंगनसेगी मथंग वीडियो दा मतम अदु फावोगी दमक्ता कायनरसी बाय बाय।